Akaswani Imphal Ningthoukhongjam Suni na pau pajari ahanbada maruoiba pau. Mukhyamantri Yumnam Khemsana Social Welfare Bibhag ki makhada beneficiary singda lupa koti marfutra matoi lakh 68 ki selpham yenthokre. Manipur gi singgi jila singda ngasi amasung hayeng akhak arau yauna nong churaba yai hairi. BRICS ki Haksel Mantri singgi numit humni gi oiba mifam bharana yumbu oiduna ngasidagi Chandigarh da horagani. Amasung Uttar Pradesh Sarkar na Rajya dugi nupi mahiroi singda Rani Lakshmi Bai Scooty Yojana gi makhada gari pinanaba mantri mandol gi mifam warip lawkhre. Mukhyamantri Yumnam Khemsana lupa koti marfutra mathoi lakh 68 ki senpham beneficiary singde yenthokre. Rajya ki Social Welfare Bibhag ki makhada miyamda piriba yaipathaurang scheme gi khudongchaba sing asi ngasi beneficiary singda phangankibani. Imphal gi Palace Compound da leiba City Convention Center da pangthokpa thauramda Mukhyamantri na hai sakhotpa lamdam ama ohen bahaibasida santi amasung tangdu leitaba haibasi yamna maktangai phade mangna hai furup khudingmakna amata oina nungsi chanana amana amabu sagottuna tungi aphaba Manipur ama semgatminarasi Sri Khemsana hai. Sahi ani kena panna meramba Indira Gandhi National Always Pension Yawna sahi ani palama bani suba mayam punna pitok pira kudigi awana taraba IDB sing ki jaiba scheme sing chipunna hangna ba hona bada 5 crore magrama thoi henba ama kaithor na sian thoi si masi ai kitang warsu praja sing jawa ba minagani hai bi no ai budi phausi. Mukhyamantri na Manipur All Age Pension Scheme Ima Nongthang Lema Yai Patengbang Scheme Chief Minister's Widow Pension Scheme gi beneficiary singde yenthokre. Rajya ki Social Welfare Bibhag na chinduna pangthokliba thauram aduda Mantri MLA sing Chief Secretary Commissioner sing basaruk yari thauram aduda Social Welfare Bibhag na mai pangna pakhaliba thaurang singi matangda miyamda uthokli. Imphal Jiribam Lambi National Highway 38 ta ngasi ayuk malthana yawba gari chahum sumna ama Imphal tamna lakre. Akhoi Jiribam Paumi Ngathem Biswajin hai ngasi ayuk tongan ba convoy ani Jiribam dagi Imphal tamna chatkre. Ngasi thoki ba gari singa dugi manungda LPG nifu mathoi petrol kuntaruk diesel nifu mathoi hidak langthak puba gari tara yen machinjak puba nipan bilati mati tara taret amadi tongan ba nongmuda sangda yadra polam sing yaw atai polam sing puba gari sing yawri. Hauzik Jiribamda mal yawba gari chani marputra panduna leiri masigi manungda LPG taramanga thaupuba gari kuntra yawri. Manipur gi singgi jila singda ngasi amasung hayeng akhak arau yauna nong churaba yai hairi. India Meteorological Department Imphal Center na hai Tamenglong Senapati Kangpokpi Ukhrul Chandel Churachandpur Ferjol amasung nonegi mafam kayada ngasi amasung hayeng akhak arau yauna nong churaba yai. Amaromda nong na maram oiduna None jilagi awangkhul part 1 amasung part 2 gi marakta chingninkhai lambi chatpa yaramdaba adu ngasidagi amukhana chatpa yaba haure. Masigi matangda paudamama National Highway 37 Imphal Jiribam Lambigi Awangkhul Part 1 amasung Part 2 marakta chauna sing ningkhai khiba mafam adu one way gidamakta sengdokpa loiduna housing lambi paring asida mahusagum gari chenba haukhre. Ngasi ayuksu masing yamlaba tanker yauna ahangba truck kaya Imphal lomdagi laktuna Jiri lomda changnakhre. Horen nungthil Jiri lomdagi lakpa manpuba gari singsu Imphal lomda tholaklaba yai haina panari. Marak asida landslide thokpham singda leibak kothopagi thabak singsu makhatana road construction company singna chathari. Akaswani Imphagi pawgidamak None digi agui kamai. Assam ki Housing amasung Urban Affairs Mantri Kausik Raina ngarang Guwahati ki tongan ba ising na awaba nang halaba mafam singda chattuni yengsinkre. Mantri na Last Gate Beltola Road Panjavari amasung Juripora na chingma mafam khara da chattuni yengsinki mafam sing asigi ising na tungshinduna lairiba sing adu athuba matamda chenthakhinaba marilenaba Bibhag sing Guwahati Municipal Corporation Guwahati Metropolitan Development Authority amasung Public Works Department da athuba matamda thabak paikhatnaba khanganki. Maragasida Rajya sigi tongan ba ichawi awaba nangliba jila singda helpline number sing hangdoktuna miyamna pau phorukna makhangali. India Meteorological Department hairi Gujarat, Madhya Pradesh amasung Maharashtra gi mafam singda ngasi akanba nong chugani haina red alert lauthokre. Nongpok thangba Rajasthan, Himachal Pradesh, Jammu Kashmir, Ladakh,
Konkan Punjab tasu lagliba numit nini humni asida akanba nong churaba yai hairi. Maraga sida awang nongpok rajya yauna lebak asigi tongan ba rajya kharada hayeng phauba akanba nong churaba yai. Hairi agency gi pauna hai Andhra Pradesh, Karnataka, Tamil Nadu, Puducherry amasung Karaikalda nungsit amadi akhak araw yauna nong churaba yai. Sikkim gi Namchi jila gi manung chena leba Samrangda NHPC Tista State 6 Hydroelectric Project ki hauzik sagaliba tunnel manungda thokpa yadaduna leiba mioi sing kanbagi thabak chathari. Ngasi humni chanba nimita tunnel manungdagi thorokpa yadana leiba mioi sing adu lokthoknaba kanba thabak chathari. Sarkar gi pauna hai hauzik phawbada mafam adudagi mioi 12 gi asiba hakchang phangle. Laibak thiba thawdok aduda yamdrabada mioi 13 di tunnel manungda leramgani haina panari. Adumoinamak hauzik mioi amakhaktamak thiba khangdana leiri. Rajya gi Rajyapal Om Prakash Mathur amasung Mukhyamantri Prem Singh Tamangna ngarang thawdok thongpumda chattuna yengsinkhre. Mukhyamantri Prem Singh Tamangna thawdok asigi matangda awangba thaki thijin humjinbagi thabak chathanaba lauthokre. Mangna hai tunnel manungda methane gas pokhairakpadagi thawdok asi thorokpa oiramba yai. Sing ningkhairakpana thawdok asigi maram oiroi hairi. Tabiriba paw asi Akashwani Imphal dagini. BRICS ki Haksel Mantri Singi Numit Humni gi Oiba Mifam Bharatna Yumbu Oiduna Ngasidagi Chandigarhda Horagani. Thoromasina BRICS Lebak Singi Haksel Mantri Sing amasung makok thongba official sing Haksel Security, Digital Health, Laisat Laktringaida Mangoinana Madukaramna Thengagani habagi matangna chingbada wafam sing khanagadauri. Akashwani Paumina hai Tarataruk suba BRICS Lebak Singi Haksel Mantri Singi Mifam asina Bharatna malemgi leibak sing asina punna thabak tongminaduna hena afaba lam singda hena khudong chaba phanganaba thorang yauri. Paugi mifam amada Kendra gi Health Secretary Punya Salila Srivastava hai Mantri Mandol singi mifamna Health Security Innovation miyamna laina ahungba mamalda leiba ngamba hidak sing phanganba mausadagi leijaraklaba hidak sing punsi mahing laithohanbana chingba lam singda mideng thamli. Bharat Navy na Karnataka ki Kanwarda Mahe class ki Anishuba Anti-Submarine Warfare Cello Watercraft INS Malwan ngasi commission tauragani. Masiga loinana Bharatna Maromdom Sajaba Langi Jahaz asina Bharat ki itihas da anawba pandub amamuk hangle. Commission taubagi tauramaduda Chief of the Air Staff Air Chief Marshal A.T. Singh, Vice Admiral Sanjay Vanchayan, Flag Chief Officer Commanding in Chief Western Naval Command, Makok Thongba Navy Officer Sing Amadi Atay Myoy Sing Thormasda Saruk Yagani haire. Uttar Pradesh Sarkar na Rajya dugi nupi mahiroi singda Rani Lakshmi Bai Scooty Yojana gi makhada gari sing pinaba Mantri Mandol gi mifam na warep laukre. Rajya du nupi mahiroi sing awangba thaki mahima sing tambada hena khudong chanaba masung mahima sing tambala makhangda toktanaba thorang oina sarkar na lemna Scooty pinaba thorang asi paikhalakpani. Scooty sing asi merit ki matungina mathang manaw naina khangalaba yengani hairi. Akashwani Paumina hai Rajya gi Higher Education Mantri Yogendra Upadhyay na graduate tamliba mahiroi nupi singi list da merit ki matung ina ahanbagi mahiroi manga khangatuna Scooty asi pigani. Scheme asigi makhada sarkar na insurance, registration, helmet, tangai padana changba accessories sing amasung petrol liter marigi khudong chaba pigani hairi. Nongju thaga mari lenyana hungadaba maru marang hauziki oiriba nongjingi phibam har amasung maru marang amadi ai ngasagi khal kaitharakba Elinona na soolaba yabagi matangda Kendra gi Law Singu Mantri Shivraj Singh Chauhan sababati oiduna mifam pangthokre. Nai Delhi da pangthokpa mifam aduda Sri Chauhan mari leinaba official singda nongwa na chuba jila singi official amadi Rajya Sarkar ga toina pau phaunanaba pautak pikhi. Lomi singda matam san har fanganaba amadi har gi award pa leitanaba su haikhi. Kha nongchuptagi horokpa kumgi nongna leibak asigi mafam punmakta yausilaktuna Kalengi Rauruki Marumarang Tabada Chauna Kudong Chahale. Arabada Maruiba Pau Amuk. Mukhyamantri Yunam Khemsana Social Welfare Bibaki Makada Beneficiary Singda Lupa Koti Barputra Matoi Lakhumbu ki Senpam Gentokre. Manipur ki Singi Jila Singda Ngasi Amasung Hayeng Akak Araw Yauna Nong Churabayai. BRICS ki Haksel Mantri Singi Mipam Numidumnigi Oiba Bharat na Yumbu Oiduna Ngasidagi Chandigarhda Hauragani Amasung Uttar Pradesh Sarkar na Rajya dugi nupi mahiroi singda Rani Lakshmi Bai Scooty Yojana gi makhada gari sing pinaba Mantri Mandol gi mifam na warep laukre pau loijare.